Ngasidagi HOUNABA THOURANG TOURAMBA Manipur University na Louba MSc, MA, MLIS, MSW, MPES, MCA amadi MBA gi AHANBA AMASUNG AHUM SUBA semester gi examination adu Yeithokle HAINA Manipur University gi Controller of Examination T SHANTIKUMAR na THADORAKPA notice AMANA KHANGHALLAKLI. Notice adu na hai examination Yeithokpa gi notification asi Vice Chancellor gi ayaba yauraga thokpani. Examination asi tha asigi taramathoy dagi hauragani hari. Tha asigi taramathoida examination pangthokadaba subject sing adudi education, history, library and information science, linguistics, mathematics, Southeast Asian studies amadi MIMS ni tha asigi tara hundoidana ancient history and archaeology gi examination pangthoklaga tha asigi tara nipandana biotechnology gi examination pangthokani amaromda tha asigi tara mapanda geography, kunda philosophy amasung social work kun mathoida computer science amasung national security studies amadi tha asigi kun humdoida sociology examination pangthokani hainasu notices na makata na khangalakli.